mayambu ahamammaktada taram noksari Manipuri Storytellergi channel bu nungsibidana subscribe tawbirakpagidamak asuki matik hainingai leitana thakatpa phongdoksari aina lizariba wari singse entertainment gidamakta lizaba wari ni wari singse true story da base tawba wari singdagi khangkalaga lizabani masida soikilankiba yarugasu mayamna ngakpiyu aina hauzik lizagadoriba wari ase yamna nganingai oiraba thong amagi matangdani thong asigi maming Overton Bridge kawi Overton Bridge hairiba thong ase Europe ta leiba Scotland hairiba lam asida leiba Dumbarton kauba town amagi manakta leiba khungang amada leirami thong asida yamna nganingai oiraba amasung kiningai oiraba thodok kaya ama thokpagidamak prithivida maming satli ingso 1950s adawaidagi hauraduna ngasi phawbada hui kaya amana thong asidagi makhada songtharaduna sirami saurakna yamdrabada thong asidagi songthakhiba hui masingdu sohumgi mathakta helami thong adudagi songthakhiba hui mayamdugi manungda hui yankhai amadi sire haibagi report leirami hui sing aduna thong asidagi songthakhibagi thodogadu matamayambada atiyada ihang hangba nungsa saba matamda oigalli maramdi European da leiba Scotland hairiba lam asida leiriba Dumbarton kauba town asigi akoibada leiriba mafamsing adu matamayambada numiki mangal phanglamdi asumna Scotland da leiba Overton Bridge hairiba thong asidagi hui kaya amana yamna nganingai oiba mawongda thong adugi makhada songtharaduna masa mathanta suicide tawduna sinaba honabagi damak thong asibu miyamna dog suicide bridge haiduna khangnarami thong asi sauraba yum amagi manakta leirami yum asibu matam amada Overton House haiduna khangnarami adubu ngasidi yum asi Christian dharma satpa misingna leiba center ama oiraduna leiri amasung thong adu pharuga satpa lambi aduda lakpa mising aduna yum asida sanga aduna sanung thaktuna pothabam amasu oirami Overton Bridge hairiba thong adugi manakta leiriba Overton House hairiba yum aduna leiriba mafam adu singya amagi jagada oirami yum adigi akoibada leiriba mafam adu yamna pamnaba picnic spot ama oirami aduga thong adu pharuga saliba lambi aduda numidang waira matamda mi kaya amana walking satnarami makhoina walking satpa matamda hui yauragadi hui dugi mangak aduda thorina thuruduna puraami maramdi hui aduna thong adudagi songthakhidura haiduna pakhanarami kari maramgi hui kaya amana Scotland da leiba Overton Bridge hairiba thong adudagi makhada songtharaduna masa mathanta suicide tawduna sinaba honajariba thong asida thogliba nganingai oiraba thodoksing asi kari maramgi oiriba jano masi khangnabagi damak wari asi mayam taminarasi ingso 1859 hairiba sahi asida paisanusa yamna paiba James White kauba nupa amana Overton Bridge leiriba mafam adubu Greville Lane kauba nupa amadagi leirami matam aduda mafam adu pham tawba jaga ama oirami James White na pham aduda hana leiramba ariba yumsing adu loina thugairaduna yamna phajaba sauraba yumjau ama sanaba torami mahagna architecture ama negleduna mafam aduda sauraba phajaraba yum ama sanaba gidamak design tawholami sauraba yum adubu saba loiraba matungda yum adubu miyamna Overton Mansion natragana Overton House haiduna khangnarami adubu ingsok 1884 hairiba sai asida James White sikhirami ma sigraba matungda lehuriba yum amasung mapagi maral mathumsing adu magi masanopa John Campbell White na lorami John Campbell White na mapana thanamba Overton House hairiba yum adugi akoibada leiriba lanthumsing adusu loina leisilami maram asina mana leiriba yum adudagi magi thangnabada leiriba mafamsing aduda sathok jasin tawbada nuainabagi damak thong ama saba pamlami asumna ingso 1892 hairiba sai asida John Campbell White na Henry amasung Edward Miller kauba architecture engineer ani asibu negladuna thong adubu sanabagi damak design tawholami adugi matungda ingso 1894 hairiba sai asida thong adubu saba hauraduna 1995 ki June gi tang 15 da thong adu saba loisilami thong adugi asangbadu meter 93 oirami aduga apakpana meter 3 oirami thong asi makha thangba lemai adudagi meter 15 wanglami thong asibu sanaba honabada sahi amagi maya sanglami adubu ingso 1908 ta James White ki masanupa John Campbell White sikhirami ma leikidraba matungda magi nupina yum aduda sahi 30 muk makhatana hinglami adugi matungda ingso 1938 hairiba sai asida Overton House hairiba yum adu Dumbarton hairiba town adugi manakta leiriba mising aduda pithoklami
Sahi kaya ama Overton House hairiba yum adugi manakta leiriba Overton Bridge kauba thong aduda prajasing aduna ngninga oiraba thodok amata thengnaramdi. Adubu ingsok 1950s adawaidagi thong asidagi hui kaya amana masa mathanta songtharaduna suicide tawduna sibagi thodok kaya ama thengnaba horoglami. Hui sing adugi mapu aduna hairami madudi makhoigi hui aduna thong adudagi songthadringai mikup aduda ikhang khangaudana hui adugi mawong mato aduda hanaga manadaba mawong mato kaya ama uba phanglami. Makhoina hairami madudi hui aduna thong adudagi songtharamdaida hui aduda yamna ngakpa amasung pakhatpa phawbagi saktam adu urami. Kariguma matamda hui aduna thong adugi akaknaba jaga amada lepaduna yam ngakna khoina uba ngamdaba kariguma saktam amada munnanga yenga lerambadu thengnarami. Matam ayambada hui sing aduna thong adugi yelom thangba side adudagi makhada songthanaba honarami. Hui aduna tawriba mawong matawsing adu kanagumba amana uba matamda hui aduda butsang aduna karigumba sakti amana nampuda hui adubu thong adudagi songthanaba honabaga sap manarami. Overton Bridge hairiba thong aduda thogliba nganingai oiraba thodosing adugi matangda ikhatpa report amada hairami madudi thong adudagi songthakiba hui masing adu saurakna sahumukni. Adum oinamak mafam adwaida leiriba mising aduna hairi madudi thong adudagi songthakiba hui masing adu saurakna satrumukni. Thong adudagi songthakiba hui sing adu sihaudabida makhong tekpa natragana masada soaduna hinghauba kaya amasu yaurami. Aduga saurakna hui yankhai mukti thong aduda songtharaba matungda sikhirami. Thong aduda songthakiba hui mayamdagi manungda hui amadi thong aduda songtharaba matungda hinglami. Adubu hui aduna amu kakhala aduna thong adudagi amukasu makha aduda songtharaduna sirami. Masi matau karamna oithoklibano amasung kanana hui asibu thong adudagi hanjan hanjana makhada songthanaba honaribano haibasi khangnaba honarubada yamna angakpa ama oiri. Hui kaya amana Overton Bridge hairiba thong asidagi masa mathanda songtharaduna suicide tawraga sire haibagi paw asi tabada sasingi matangda phajana khang haireba mi kaya amana mafam aduda laktuna tejinba horoglami. Scotland leiba sanga singda otpinabiba tawbasing adudagi thingnaba honariba organization kaya amana mafam aduda laktuna hui sing aduna thong adudagi songtharaduna siriba adugi matangda investigation kaya ama satharami. Adubu makhoina kari maramgi huina thong adudagi songthaduna masa mathanta sijaribano haibadudi khangbangamlamdi. Piktribida leiriba scientist kaya amanasu mafam aduda laktuna Overton Bridge hairiba thong adudagi hui kaya amana songtharaduna masa mathanta suicide tawduna siriba adugi matangda thijiluba matamda makhoida yamna angakpa phawrami. Makhoi mayamna thijinba matamda huina Overton Bridge hairiba thong adudagi songthariba adu oithokpa yaba maram amadi leirami. 2010 hairiba sai asida sasingi matangda phajana khangba hairaba David Sen kauba nupa amana Scotland da satladuna Overton Bridge hairiba thong aduda thogliba yamna nganingai oiraba thodosing adugi matangda investigation satharami. Mahangna hairami madudi huina kaidonungda thong adudugi songtharaduna masa mathanta sijaroi maramdi sanga singse akhoi miyoibana suicide tawduna siragasu makhoidi masa mathanta suicide tawduna sidi. Akhoi uba matamda hui amana thong adudagi songtharaduna masa mathanta suicide tawbagumna uragasu sa matana masa mathanta sijarage haiduna khalamdi. Sa sing asina akhoina khangmangamdaba angakpa thodok kaya ama tawraglibasi makhoida ithil ama pirakpadagini. Makhatana David Sen hairami madudi hui kaya amana Overton Bridge hairiba thong asidagi songthanaba honaribasi karigumba maram amadi soidana leiramgani. Mahana thijinduna yinglubada khangmangamlami madudi thong adudagi masa mathanda songtharaduna sinaba honariba huising adu ayambana manaton sangba huigi brit oirami. Manaton sangba huigi brising asina matam ayambada lamlakta leiba sasing asigi manamadu yam laina khangmangamlami. Masida base tawraduna David Sen hairami madudi Overton Bridge hairiba thong asigi makhada sungsoi soidana lamlakta leiba ming haina khangnaba sa asi soidana leiramgani. Lamlakta leiba ming haina khangnaba sa asigi manam adu huina yam laina khangmangamlami. Ming hairiba sa asi leire haibagi manam adu khanglakpa matamda huising asina thong adugi nakan aduda kakhatladuna makhada yengtharami. Hui aduna thong mathak adudagi makhada yengtharakpa matamda thong adugi awangba adu sapsabi khangmangamlamdi. Makhoigi midyengdadi thong adugi mathak aduga thong adugi makhada leiriba leimai aduga yamna nangnabagumna urami.
ꯃꯔꯝ ꯑꯁꯤꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯤꯡ ꯍꯥꯏꯔꯤꯕ ꯁꯥ ꯑꯗꯨ ꯂꯩꯕꯒꯤ ꯃꯅꯝ ꯐꯪꯂꯛꯄꯗ ꯍꯨꯏ ꯑꯗꯨꯅ ꯈꯟꯊꯕ ꯇꯧꯗꯅ ꯊꯣꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯗꯨꯅ ꯁꯥ ꯑꯗꯨꯕꯨ ꯊꯤꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯈꯪꯕ ꯍꯩꯔꯕ ꯗꯦꯕꯤꯗꯁꯟꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯨꯏ ꯀꯌꯥ ꯑꯃꯅ ꯑꯣꯚꯔꯇꯣꯟ ꯕ꯭ꯔꯤꯖ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯆꯣꯡꯊꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯊꯣꯡ ꯑꯗꯨꯒꯤ ꯑꯋꯥꯡꯕ ꯑꯗꯨ ꯍꯨꯏꯅ ꯐꯖꯅ ꯈꯪꯕ ꯉꯝꯗꯕꯗꯒꯤꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯍꯨꯏ ꯀꯌꯥ ꯑꯃꯅ ꯑꯣꯚꯔꯇꯣꯟ ꯕ꯭ꯔꯤꯖ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯆꯣꯡꯊꯔꯤꯕ ꯑꯗꯨ ꯃꯤꯡ ꯍꯥꯏꯅ ꯈꯪꯅꯕ ꯁꯥ ꯑꯗꯨ ꯂꯩꯕꯗꯒꯤꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯑꯗꯨꯗꯤ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁ꯭ꯀꯣꯠꯂꯦꯟꯗ ꯅꯠꯇ꯭ꯔꯒꯅ ꯕ꯭ꯔꯤꯇꯦꯟ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯑꯣꯚꯔꯇꯣꯟ ꯕ꯭ꯔꯤꯖꯀ ꯃꯥꯟꯅꯕ ꯊꯣꯡ ꯀꯌా ꯑꯃ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯤꯡ ꯍꯥꯏꯔꯤꯕ ꯂꯝꯂꯛꯇ ꯂꯩꯔꯤꯕ ꯁꯥ ꯑꯁꯤꯁꯨ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯕ ꯀꯌꯥ ꯑꯃ ꯌꯥꯎꯅꯔꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯇꯣꯞꯄ ꯊꯣꯡꯁꯤꯡ ꯑꯗꯨꯗꯒꯤ ꯍꯨꯏꯅ ꯆꯣꯡꯊꯗ꯭ꯔꯒ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯚꯔꯇꯣꯟ ꯕ꯭ꯔꯤꯖ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤꯗꯒꯤ ꯈꯛꯇꯃꯛ ꯆꯣꯡꯊꯅꯕ ꯍꯣꯠꯅꯔꯤꯕꯅꯣ? ꯃꯔꯝ ꯑꯁꯤꯅ ꯁꯥꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯈꯪꯕ ꯍꯩꯔꯕ ꯗꯦꯕꯤꯗꯁꯟꯅ ꯑꯣꯚꯔꯇꯣꯟ ꯕ꯭ꯔꯤꯖꯇ ꯊꯣꯛꯂꯤꯕ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯣꯚꯔꯇꯣꯟ ꯕ꯭ꯔꯤꯖ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯑꯇꯣꯞꯄ ꯊꯤꯑꯣꯔꯤ ꯀꯌా ꯑꯃ ꯂꯩꯔꯤ꯫ ꯑꯍꯥꯟꯕꯗ ꯂꯥꯏ ꯇꯤꯟꯒꯤ ꯃꯇꯥꯡꯗ ꯈꯪ ꯍꯩꯔꯕ ꯃꯤꯁꯤꯡꯅ ꯊꯥꯖꯅꯔꯤ ꯃꯗꯨꯗꯤ ꯑꯣꯚꯔꯇꯣꯟ ꯕ꯭ꯔꯤꯖ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯥꯏꯐꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯗꯨ ꯂꯥꯏ ꯇꯤꯟ ꯚꯨꯠ ꯄ꯭ꯔꯦꯠꯁꯤꯡꯅ ꯂꯩꯕ ꯁꯪꯁꯥꯔ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯑꯁꯤꯒ ꯇꯥꯏꯅꯐꯝꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯚꯨꯠ ꯄ꯭ꯔꯦꯠ ꯅꯠꯇ꯭ꯔꯒꯅ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯖꯒꯥꯒ ꯌꯦꯡꯅꯔꯨꯕꯗ ꯊꯣꯡ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯁꯤꯖꯤꯟꯅꯔꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯂꯛꯄ ꯉꯝꯂꯤ꯫ ꯊꯣꯡ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯥꯏꯐꯝ ꯑꯣꯏꯕ ꯃꯔꯝꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯀꯔꯤꯁꯨ ꯐꯥꯎꯗ꯭ꯔꯒꯁꯨ ꯍꯨꯏꯁꯤꯡꯗꯗꯤ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯑꯃ ꯄꯤꯔꯤ꯫ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯅ ꯑꯣꯚꯔꯇꯣꯟ ꯕ꯭ꯔꯤꯖ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯈꯪꯕ ꯉꯝꯗ꯭ꯔꯒꯁꯨ ꯍꯨꯏꯁꯤꯡꯅꯗꯤ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯇꯥꯡꯗ ꯈꯪ ꯍꯩꯔꯕ ꯃꯤꯁꯤꯡꯅ ꯊꯣꯡ ꯂꯩꯔꯤꯕ ꯃꯐꯝ ꯑꯗු ꯂꯥꯏꯐꯝ ꯑꯃꯅꯤ ꯍꯥꯏꯔꯒꯁꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯍꯨꯏꯁꯤꯡꯅ ꯊꯣꯡ ꯑꯗꯨꯗꯒꯤ ꯃꯊꯟꯇ ꯃꯈꯥꯗ ꯆꯣꯡꯊꯔꯗꯨꯅ ꯁꯤꯖꯔꯤꯕ ꯑꯗꯨ ꯚꯨꯠ ꯑꯃꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯤ ꯃꯗꯨꯗꯤ ꯊꯣꯡ ꯑꯗꯨꯗ ꯚꯨꯠ ꯑꯃꯅ ꯉꯁꯤ ꯐꯥꯎꯕ ꯇꯝꯅꯔꯤ꯫ ꯁ꯭ꯀꯣꯠꯂꯦꯟꯗ ꯂꯩꯔꯤꯕ ꯗꯝꯕꯥꯔꯇꯣꯟ ꯍꯥꯏꯔꯤꯕ ꯇꯥꯎꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨ ꯑꯟꯙꯕꯤꯁꯋꯥꯁ ꯅꯠꯇ꯭ꯔꯒꯅ ꯚꯨꯠꯇ ꯌꯥꯝꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯣꯚꯔꯇꯣꯟ ꯕ꯭ꯔꯤꯖ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯚꯨꯠ ꯑꯃꯅ ꯇꯝꯅꯔꯒ ꯂꯩꯕꯗꯨ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯥꯖꯔꯝꯃꯤ ꯃꯗꯨꯗꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯍꯨꯏꯅ ꯃꯁꯥ ꯃꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯖꯔꯤꯕ ꯑꯗꯨ ꯊꯣꯡ ꯑꯗꯨꯗ ꯇꯝꯅꯔꯤꯕ ꯚꯨꯠ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯍꯨꯏ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤ ꯁꯥ ꯑꯇꯣꯞꯄꯒ ꯌꯦꯡꯅꯔꯨꯕꯗ ꯇꯣꯞ ꯇꯣꯞꯄꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯈꯪꯕ ꯉꯝꯗꯕ ꯀꯌꯥ ꯑꯃ ꯍꯨꯏꯅꯗꯤ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯈꯪꯕ ꯉꯝꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯈꯪꯕ ꯉꯝꯕꯒꯤ ꯁꯦꯟꯁ 5 ꯌꯥꯎꯕꯒꯤꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯌꯥꯎꯔꯤꯕ ꯁꯦꯟꯁ 5 ꯑꯗꯨꯗꯤ ꯎꯕ ꯉꯝꯕ, ꯃꯍꯥꯎ ꯇꯪꯕ ꯉꯝꯕ, ꯃꯅꯝ ꯅꯝꯕ ꯉꯝꯕ, ꯊꯦꯡꯕ ꯑꯃꯁꯨꯡ ꯇꯥꯕ ꯃꯇꯝꯗ ꯈꯪꯕ ꯉꯝꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯍꯨꯏꯗꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯌꯥꯎꯔꯤꯕ ꯁꯦꯟꯁ 5 ꯈꯛꯇ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕ ꯑꯇꯣꯞꯄ 6 ꯁꯨꯕ ꯁꯦꯟꯁ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯤꯒꯨꯝꯕ 6 ꯁꯨꯕ ꯁꯦꯟꯁ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯎꯕ ꯉꯝꯗꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯍꯨꯏꯅ ꯌꯥꯝ ꯂꯥꯏꯅ ꯎꯕ ꯉꯝꯂꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯇꯥꯕ ꯉꯝꯗꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯍꯨꯏꯁꯤꯡꯅ ꯌꯥꯝ ꯂꯥꯏꯅ ꯇꯥꯕ ꯉꯝꯂꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯚꯨꯠ ꯎꯕ ꯉꯝꯗ꯭ꯔꯒꯁꯨ ꯍꯨꯏꯅꯗꯤ ꯌꯥꯝ ꯂꯥꯏꯅ ꯚꯨꯠ ꯎꯕ ꯉꯝꯂꯤ꯫ ꯍꯨꯏꯅ ꯚꯨꯠ ꯎꯕ ꯉꯝꯕ ꯈꯛꯇ ꯅꯠꯇꯅ ꯐꯠꯇꯕ ꯈꯨꯗꯝ ꯑꯃ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯤ꯫ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯛ ꯄꯦꯁꯦꯟꯠ ꯅꯠꯇ꯭ꯔꯒꯅ ꯕ꯭ꯔꯦꯟꯒꯤ ꯂꯥꯏꯅꯥ ꯅꯥꯕ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯗꯕ ꯁꯛꯇꯝ ꯀꯌꯥ ꯑꯃꯁꯨ ꯎꯕ ꯉꯝꯂꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯌꯥꯏ꯫ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯛꯀꯤ ꯂꯥꯏꯅꯥ ꯂꯩꯕ ꯄꯦꯁꯦꯟꯠꯁꯤꯡꯅ ꯍꯨꯏꯒ ꯂꯣꯏꯅꯕꯗꯒꯤ ꯀꯥꯟꯅꯕ ꯌꯥꯝꯅ ꯐꯪꯂꯤ꯫ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯛ ꯄꯦꯁꯦꯟꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯏꯆꯝ ꯆꯝꯕ ꯃꯤꯅ ꯎꯕ ꯉꯝꯗꯕ ꯁꯛꯇꯝꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯚꯨꯠ ꯄ꯭ꯔꯦꯠꯁꯤꯡ ꯑꯗꯨ ꯍꯨꯏꯅꯁꯨ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯛ ꯄꯦꯁꯦꯟꯠꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯑꯝꯗꯥꯏꯗ ꯍꯨꯏꯁꯤꯡꯅ ꯃꯈꯣꯏꯗ ꯃꯥꯡꯖꯧꯅꯅ ꯑꯦꯂꯔꯠ ꯇꯧꯗꯨꯅ ꯀꯟꯕ ꯉꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯎꯕ ꯉꯝꯗꯕ ꯁꯛꯇꯝꯁꯤꯡ, ꯁꯝꯅ ꯍꯥꯏꯔꯕꯗ ꯚꯨꯠꯁꯤꯡ ꯑꯁꯤꯕꯨ ꯍꯨꯏꯅꯗꯤ ꯌꯥꯝ ꯂꯥꯏꯅ ꯎꯕ ꯅꯠꯇ꯭ꯔꯒꯅ ꯈꯪꯕ ꯉꯝꯂꯤ꯫ ꯑꯁꯨꯝꯅ ꯑꯣꯚꯔꯇꯣꯟ ꯕ꯭ꯔꯤꯖ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨꯗ ꯇꯝꯅꯔꯤꯕ ꯚꯨꯠ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯒꯁꯨ ꯍꯨꯏꯅꯗꯤ ꯌꯥꯝ ꯂꯥꯏꯅ ꯈꯪꯂꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯍꯨꯏꯅ ꯃꯁꯥ ꯃꯊꯟꯇ ꯊꯣꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯗꯨꯅ ꯁꯨꯏꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯗꯤ ꯆꯞ ꯆꯥꯕꯤ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯍꯨꯏꯗ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯕ ꯅꯠꯇ꯭ꯔꯒꯅ ꯃꯁꯥ ꯉꯝꯃꯛꯇꯕ ꯃꯇꯝꯗ ꯆꯤꯟꯖꯥꯛ ꯆꯥꯔꯛꯇꯕꯗꯒꯤ ꯃꯁꯥꯗ ꯁꯣꯛꯊꯔꯛꯄꯗꯤ ꯌꯥꯏ꯫ ꯑꯗꯨꯕꯨ ꯍꯨꯏ ꯅꯠꯇ꯭ꯔꯒꯅ ꯁꯥ ꯑꯃꯠꯇꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯣꯏ꯫
ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯨꯏꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯒꯁꯨ ꯍꯨꯏ ꯅꯠꯇ꯭ꯔꯒꯅ ꯁꯥ ꯉꯥꯁꯤꯡꯗꯗꯤ ꯃꯈꯣꯏꯗ ꯃꯊꯟꯇ ꯁꯨꯏꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨ ꯂꯩꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯗꯤꯁꯤꯖꯟ ꯂꯦꯞꯄ ꯉꯝꯃꯒꯁꯨ ꯁꯥ ꯉꯥꯁꯤꯡꯗꯤ ꯃꯈꯣꯏꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯕꯒꯤ ꯗꯤꯁꯤꯖꯟꯗꯨ ꯂꯦꯞꯄ ꯉꯝꯗꯦ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯍꯨꯏꯅ ꯑꯣꯚꯔꯇꯣꯟ ꯕ꯭ꯔꯤꯖ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯁꯨꯏꯁꯥꯏꯗ ꯇꯧꯗꯨꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯁꯛꯇꯤ ꯑꯃꯅ ꯅꯠꯇ꯭ꯔꯒꯅ ꯊꯣꯡ ꯑꯗꯨꯗ ꯇꯝꯅꯔꯤꯕ ꯚꯨꯠ ꯑꯗꯨꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯤ ꯑꯗꯨꯕꯨ ꯑꯣꯚꯔꯇꯣꯟ ꯕ꯭ꯔꯤꯖ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨꯗ ꯇꯝꯅꯔꯤꯕ ꯚꯨꯠ ꯑꯗꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯃꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯥꯃꯤꯟꯅꯈꯤꯁꯤ ओवरटोन ब्रिज लेरिबा थोंग अदुगी अकोइबदा खुंदारिबा मिसिंग अदुना थाजनरी मदुदी थोंग अदुदा तमनरिबा बुद अदु ग्रेस एलिजा कौबी नुपी अमगी असिबा थवाइनि मखोइना ग्रेस एलिजागी असिबा थवाइ नत्रगना बुदकी सक्ता मदुबु द व्हाइट लेडी ऑफ ओवरटोन हाइदुना थोलमी महाक ओवरटोन ब्रिज हाइरिबा थोंग अदुबु साखिबा जॉन कैम्बेल व्हाइट की नुपीनि थोंग अदु साबा लोइरबा मतुंगदा जॉन कैम्बेल व्हाइट की नुपी ग्रेस एलिजाना थोंगदु संगारामी मरम असिना ग्रेस एलिजागा ओवरटोन ब्रिज साइरिबा थोंग असिगा तन्नबा याद्रबा मरी अमा लैरि अदुगिसु मथक्ता मागी ममिंग ग्रेस एलिजा हाइदुना थोंग अदुगी नुंग अदुदा हक्तुना थमलम्मी अदुबु इखंग खंगौदना 1908 ता मागी नुपा जॉन कैम्बेल व्हाइट सिखिरमी अदुगी मतुंगदा महांगना सही कुंथ्रा सुपना याम वाना ओवरटोन हाउस हाइरिबा युम अदुदा नाइतोम हिंगबा पुंसी अमगुमना हिंगलम्मी मतम अदुदा ग्रेस एलिजाना थोंग अदुगी मनाक्ता कोइसा चलदुना मागी अवाबा मैसाक अदु काउथोकनबा होनरमी महांगना लैखिद्रबा मतुंगदा ओवरटोन हाउस हाइरिबा युम अदुदा फिंगौ सेटपी बुट नुपी अमा मियामा थेंगनबा होरगलमी अदुगी मतुंगदा फिंगौ सेटपी बुट नुपी अदु थोंग अदुगी मनाक्ता लैरंबदु तोइना थेंगनबा होरगलमी मियामा थाजरमी मदुदी बुट नुपी अदु ग्रेस एलिजागी असिबा थवाइनि असुमना ग्रेस एलिजागी बुटकी सक्तम मदुना थोंग अदुगी मनाक्ता तोइना तमनबा होरकपदगी बुट असिबु मियामना द व्हाइट लेडी ऑफ ओवरटोन हाइदुना खंगनबा होरगलमी मफम अदुदा लैरिबा मिसिंग अदुना थाजरमी मदुदी हुई कया अमना ओवरटोन ब्रिज हाइरिबा थोंग अदुदगी मसा मथंता सोंथरदुना सुसाइड तौदुना सीनबा होनरिबा अदु ग्रेस एलिजागी बुटकी सक्तम मदुना थोखनबा ngaktani मरमदी गैदोनुंगदा हुइना मसा मथंता थोंग अदुदगी सोंथदुना सिजगे हाइदुना खंजरोय फिंगौ सेटपी बुट नुपी अदुना हुइसिंग अदुबु कंट्रोल तौरदुना थोंग अदुदगी नफुदा सोंधलिबनी अदुबु करी मरमगी ग्रेस एलिजागी बुटकी सक्तम अदुना हुइदा खक्तमक तमनरिबा अदुगा अखोइ मियोइबदना तमनद्रिबसिना करी मरमगिनो हाइबदुदी सबसाबा खंबंगमद्रि मफम अदवाइदा लैरिबा मिसिंग अदुना कुपना थिजिंदुना यिंगलुबदा हुइना मसा मथंता थोंग अदुदगी सोंथनबा होनरिबदु थोंगदुगी येलोम तंगबा साइडतगी अनंबो इरमी करी मरमगी हुइना ओवरटोन ब्रिज साइरिबा थोंग अदुगी येलोम तंगबा साइडलोमदगी खक्तमक सोंथदुना सीनबा होनरिबा मसी खंगनबगिदमक वारी असि मखाताना तामिनगिसि ngasi sahi kharagi mamangda ओवरटोन ब्रिज साइरिबा थोंग असिदा यामना तमथिरबा थौदोक अमा थोखिरमी इंसोक 1994 हाइरिबा सही असिदा केबिन मोइ कौबा नुपा अमना मागी पोकपा कुइद्रिबा मसा नुपादु एंटी क्रिस्टियनी हाइदुना खलमी तसेंगना हाइरगदी केबिन मोइ हाइरिबा नुपा असि लाइटिनबु यामना थाजबा मियोय अमा ओइरमी महाक डिप्रेशन हाइरिबा लाइना असिना नारमी मरम असिना महाक मयामगा मानदबा मकोक साकपा मी अमासु ओइरमी केबिन मोइना खलमी मदुदी मागी पोकपा कुइद्रिबा मसा नुपादु सता नत्रगना हिंसाबगी सायोना पोलकपने सही अदुगी अक्टोबर थागी नुंथिनगी मतम अमदा महांगना ओवरटोन ब्रिज हाइरिबा थोंग अदुदा लाअमी अदुगा थोंग अदुगी येलोम थंगबा साइड अदुदगी मागी पोकपा कुइद्रिबा मसा नुपादु मखादा लंथरदुना हालम्मी अदुगी मतुंगदा मासु मसा मथंता थोंग अदुदगी सोंथरदुना सीनबा होनरमी अदुबु तंजा अदुदा मागी नुपी लाक्तुना माबु कनबा नंगहौवी अदुम ओइनमक अमुकसु केबिन मोइना मागी खुदांग अदुदा थांगना लीलदुना मथंता सिजनबा होनरमी ममै थंगदा महाक मसानुपा हातपगिदमक पुलिसना फारदुना कोर्टता पुथोकलमी माना कोर्ट मनुंगदा हाइरमी मदुदी मागी पोकपा कुइद्रिबा मसानुपादुगा मागना मरम ओइदुना अखोइ मियोइबदा भाइरस संदोरक्तुना पृथ्वी असिबु मुनबा होनरकपा याय मखाताना माना हाइरमी मदुदी मागी मसानुपागा मागा मखोइ अनिसे सिरगदी पृथ्वी असे कनबंगमगनी केबिन मोइना लीरिबा वारिसिंग अदु तारबा मतुंगदा कोर्टकी जज अदुना हाइरक्लमी मदुदी महाक मसानुपा हातपगी मरा लैति मरमदी महाकसे मिमा नत्रबा मकोक साकपा मी अमनी ममै थंगदा जजना महाकपु जेलदा थंबगी महुत्ता स्कॉटलैंडदा लैबा कार्स्टियर कौबा खुंगंग अदुदा लैबा स्टेट हॉस्पिटल कौबा साइकियाट्रिक हॉस्पिटल अमदा थमनबा ऑर्डर पिरमी
Overton Bridge ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯝꯃꯤ ꯃꯗꯨꯗꯤ ꯍꯨꯏꯅ ꯊꯣꯡ ꯑꯗꯨꯗ ꯐꯥꯎꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯀꯦꯕꯤꯟ ꯃꯣꯏꯅ ꯊꯣꯡ ꯑꯗꯨꯗ ꯂꯪꯊꯔꯒ ꯍꯥꯠꯈꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨ ꯈꯪꯕ ꯉꯝꯂꯤ ꯑꯗꯨꯒ ꯍꯨꯏꯁꯤꯡ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯁꯨ ꯌꯥꯝꯅ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄꯗꯨ ꯎꯕ ꯐꯪꯂꯝꯃꯤ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯊꯣꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯕ ꯃꯇꯝꯗꯁꯨ ꯊꯣꯡ ꯑꯗꯨꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯁꯥꯏꯠꯇꯒꯤ ꯑꯉꯥꯡ ꯑꯗꯨꯕు ꯃꯈꯥꯗ ꯂꯪꯊꯔꯗꯨꯅ ꯍꯥꯠꯈꯤꯕ ꯖꯒꯥ ꯑꯗꯨꯃꯛꯇꯒꯤ ꯍꯨꯏꯅ ꯊꯣꯡ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯆꯣꯡꯊꯔꯝꯃꯤ Overton Bridge ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨꯗꯒꯤ ꯍꯨꯏꯅ ꯃꯁꯥ ꯃꯊꯟꯇ ꯆꯣꯡꯊꯔꯗꯨꯅ ꯁꯤꯖꯅꯕ ꯍꯣꯠꯅꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯦꯂꯤꯁ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯍꯨꯏꯅ ꯊꯣꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯕ ꯃꯇꯨꯡꯗ ꯍꯤꯡꯍꯧꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯤꯌꯥꯝꯗ ꯂꯤꯔꯝꯃꯤ 2014 ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯗ ꯑꯦꯂꯤꯁꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯍꯨꯏ ꯑꯗꯨꯒ ꯂꯣꯏꯅꯔꯗꯨꯅ ꯀꯥꯔ ꯇꯣꯡꯂꯗꯨꯅ Overton Bridge ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯥꯒꯤ ꯍꯨꯏꯗꯨ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯌꯥꯝꯅ ꯍꯥꯏꯕ ꯏꯪꯍꯟꯕ ꯍꯨꯏ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯍꯨꯏꯒꯤ ꯃꯉꯛ ꯑꯗꯨꯗ ꯊꯧꯔꯤ ꯊꯨꯔꯝꯗꯦ ꯃꯈꯣꯏꯅ Overton Bridge ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯍꯨꯏ ꯑꯗꯨꯅ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯈꯨꯗꯛꯇ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈꯤꯔꯝꯃꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯀꯣꯏꯕ ꯆꯠꯄ ꯃꯇꯝꯗ ꯒꯥꯔꯤꯒꯤ ꯊꯣꯡ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯍꯨꯏ ꯑꯗꯨꯅ ꯑꯦꯂꯤꯁꯀ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯉꯥꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ Overton Bridge ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯥꯔꯒꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯍꯨꯏ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯕꯤꯗ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯕ ꯍꯥꯏꯕꯁꯤ ꯍꯨꯏ ꯑꯗꯨꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯂꯤ ꯍꯨꯏ ꯑꯗꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯃꯥꯅ ꯊꯣꯡ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯗꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯦꯡꯈꯠꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯨꯏ ꯑꯗꯨꯗ ꯕꯨꯠ ꯆꯪꯕꯒꯨꯝꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯑꯍꯣꯡꯕ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯦꯂꯤꯁꯅ ꯍꯨꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯨꯏ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯊꯣꯡ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯆꯣꯡꯊꯈꯤꯔꯝꯃꯤ ꯑꯦꯂꯤꯁꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯍꯨꯏ ꯑꯗꯨꯅ ꯊꯣꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯂꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯌꯦꯡꯊꯕ ꯃꯇꯝꯗ ꯍꯨꯏ ꯑꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯍꯨꯏ ꯑꯗꯨ ꯁꯤꯔꯝꯗꯦ ꯍꯨꯏꯗꯨꯒꯤ ꯍꯛꯆꯥꯡꯗ ꯑꯁꯣꯛ ꯑꯄꯟ ꯈꯔꯗꯤ ꯌꯥꯎꯔꯝꯃꯤ ꯑꯦꯂꯤꯁꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯍꯨꯏꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯗꯕ ꯁꯛꯇꯝ ꯑꯃꯅ ꯇꯧꯍꯟꯕ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯍꯨꯏ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯥꯎꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯑꯦꯂꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯊꯥꯖꯔꯝꯃꯤ ꯃꯗꯨꯗꯤ Overton Bridge ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯊꯣꯛꯂꯤ ꯆꯍꯤ ꯑꯗꯨꯃꯛꯇꯗ ꯀꯦꯅꯤꯠ ꯃꯤꯀꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ Overton Bridge ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨꯗ ꯃꯥꯒꯤ ꯍꯨꯏ ꯑꯗꯨꯒ ꯋꯥꯀꯤꯡ ꯆꯠꯂꯝꯃꯤ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯂꯥꯟꯕ ꯍꯧꯔꯛꯄꯒ ꯍꯨꯏꯒꯤ ꯃꯉꯛꯇ ꯊꯨꯔꯤꯕ ꯊꯧꯔꯤ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯊꯣꯡ ꯑꯗꯨꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯁꯥꯏꯠ ꯑꯗꯨꯗ ꯆꯤꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯨꯏ ꯑꯗꯨꯅ ꯊꯣꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯦꯅꯤꯠ ꯃꯤꯀꯜꯅ ꯃꯇꯝ ꯆꯥꯅ ꯍꯨꯏ ꯑꯗꯨꯅ ꯊꯣꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯗꯒꯤ ꯈꯥꯝꯕ ꯉꯝꯂꯝꯃꯤ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯁꯥꯏꯠ ꯑꯗꯨꯗ ꯂꯦꯞꯄꯗꯨꯅ ꯃꯈꯥꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ ꯍꯨꯏ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯦꯅꯤꯠ ꯃꯤꯀꯜꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯨꯏ ꯑꯗꯨꯒ ꯂꯣꯏꯅꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯍꯨꯏ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯀꯦꯅꯤꯠ ꯃꯤꯀꯜꯅ ꯃꯥꯒꯤ ꯍꯨꯏ ꯑꯗꯨꯕꯨ ꯐꯪꯅꯕ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯨꯏ ꯑꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯉꯝꯂꯝꯗꯦ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ ꯍꯨꯏ ꯑꯗꯨꯕꯨ ꯁꯨꯝ ꯊꯤꯔꯛꯄꯗ ꯍꯨꯏꯗꯨ Overton Bridge ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯁꯤꯔꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ